Mahairoi kun tarukta makhut sangluba oza police na fare haukiba kumja lising ani kun mathoi gi November thadagi hauraga mahairoi nupi macha kaya da makhut sangduna lakiba aided school lamagi oza ama ngarang police na fare haire police ki report matungina tha asigi taraga ni thoida district child line authority na tawrakiba complaint amagi matungina masagi chahi yangkhai ni thoirom suraba oza ase ngarang police na fakiba ne school asida mahitam liba mahairoi nupi macha amana school ladugi atopo oza amada mahangna thengnariba khudong chadabadugi matangda pau tamkhe pau adu tabadagi oza aduna khudakta child line authority da pau bikhe child line authority na school aduda laktuna mahairoi nupi macha sing adubo counseling gi thabak chathakhe maduda atopa mahairoi nupi macha kayasu makhoina thengnakiba madi thengnariba nungaitaba thogdok sing adugi matangda phongdoknarakhiba ne haukiba kumjal isingani kunma thoigi November thada school amugan na hangdokhiba numit adudagi oza asina makhoigi masada sokpa horakhibani haire Mari matagi yumda season na bohonaramba mapa macha phare Uttar Pradesh ki manung chanba Bodohi district ta masama tomta season na ba thaurang tauramba mapa macha police na fare haire police ki report matungina mapa macha asina makhoige mari mata amagi yumda sangsin duna season na ba thaurang tauram khibane thogdok asing ha numidang wairam Aurai police station na kwanba Ugapur market area da thokibane Fulsan Gupta masung ma ki manaw nupa Birendra Gupta ni gi marakta Lamgi matang da say na bakara thoke madugi matung nga numidang fulsana madi masanupa Birendra gi yumda laktuna manung da sangkhraga gas pipeline kaktatuna thonglon sinduna laikhivane makoi sibagi maral Birendra da thangjina na bohonarambani haire crew mari yauna miyoi humbudraga ni thoi tongba Nepal gi aeroplane ama kai khrei hakchang humpugani pan phangbangam khrei haukiba chahi manga gi manung da Nepal da thokiba laibak thiba aeroplane kaibagi thogdok singge manung da ama oina ngarang ayuk pung 10:30 da Laibak asigi konong Kathmandu da leiba Tribhuvan International Airport agi paikhat kiba minute kulom da ngai ba punna crew member mari amasung pikli bangang taruk yaw na passenger hompugani pan ga punna miyoi humbudraga ni thoi tong ba aeroplane twin engine ATR 72 aircraft ama khangau da mai chaklak padagi crash daw khrei numidang wairam athengba phawba da phangba paw gi matungin na thogdok asida aircraft asida tongkiba miyoi hompugani pan ge asiba chang sing phangba ngam khrei haide Khudong thiba thogdok mayong nakraba aircraft ase Yeti Airlines ki ne mahangna passenger sing asi puduna Pokhara airport ta tagadabani haire laibak thiba thogdok asi bu mayong nakiba aircraft asida tongkhiba miyoi singi manungda mirai bak macha taraga manga angang taruk yawre makhoi gi manungda Nepali yangkhai gumdoi India macha manga Russian mare Korean ani amasung Argentina Ireland Australia amasung France macha mamam yawi haina Yeti Airlines na thogdok thokraba matungda phongdorokhrei thogdok asi Nepal gi nongchup thangba sarukta leiba Pokhara airport ka mafam adu de leiba ariba airport tagi manak nang leiba Seti Turel khongnung oiramna thokiba nei haujik phawbagi oina thogdok asi matau karamna thokibano haibagi chapchaba maram khangba ngam khidre adumoina mak aeroplane asi paikhalakpaga ikan kanadana mai hauduna chaklakpa uba phangna aduga khangawdana Seti Turel gi khongnung da tasinduna pokhaiba da natana mai chakhiba nei Aroibada tabiriba pumdamakpu thagachare